Somdana Chandra numidang wairamda Goroba hoigi yumda laami. Chandrana kokchi haido khara farbo ima. Ibemsina ngasai yuktagidi kitang phabadawna tawi. Ima kyan taslaktre. Nangi marumna tawri maongse. Manakta changba phawba kisilae. Chandrana amuktangdi yengthokpibana fai ima. Gorobadi lekiba natro. Lekibani magi kada magi nuwaitaba apambado kari karino khara hangduro. Chandrana changakpada Goroba magi kada leramde yumgi sat mathaklomda leiba mali haiduna kakhalai. Sum tamna tamna kakhalakpada Gorobana marum amadagi Chandrada chaitup ama pairaduna khut tharai. Laibuk fabadagi Chandra makhuna ngakthokpa ngamhokhe. Gorova chaitup adu paiduna chenthokhi. Chandra tabna hugulai. Gorovana Changsilakano Changsilakano Gorovana Chandra laurai. Chandrana Bai aini nangi marup Chandrane Changkano nang khongfamdu lengano nangi tungda. Chandra tungon thokna yingi. Gorova chaidu thamo kanasu. Chandra wangang lingai Gorova chaidu haibu horai. Masadu uru leiduna chaitup adu hairai. Chandrana Gorovabu khamnaba chensilaklabasu khambadangdana Gorovadi masadu uru leivada khongfam chakidabdagi mathol ahum lonwa yumgi sat mathak adudagi leimai tamna haithakhi. Gorogi punsi chengjel khudak aduda loikre. Magi barupta thokliba adu Chandra thamoi sokna nungaijaramde. Chandrana Gorogi mathangdana kana kari amuk tholakhine nang haiba ngamra. Parina makna pamlibase aikhoigi thawai silok natra. Ai cheloi adubu ai mi lai pumnamak thenglakikani. Nang kari tawtoiba marup Gorogi sora lokisanu adu yengo aina kidorokpado. Asumna nongmanini haukhre nisigi mayamdani. Nisina imaga isunupiga aikoi mari khakta leibane. Pinkina hairisibu thoige pokpi mamabu. Nisi haifen mamaidu maksili. Thoi pokpu matamda laibak thikre. Punsise naitum hingu tamlamle. Pinky su nisigi mataudu uraga hena nungaijaramde. Pinkina ai khangdadana hangubani nisi. I'm very sorry. Kaisu kaidida aiki punsida awatba amadi adumak leirani haiba ai isana khangjai. Pinky du wakal ama khanduna lei. Pramo cha puduna changai. Pramona sise ibema cha thaksi. Ibema bu aikoi thoigi school gi headmistress ni haib natro. Hoi ima. Nisina ima aigosu thaina college ta purapane. Pinky du noklaga hoi ima ado aina lakjariba sisu thoigi matangda karigumba khara haijagena. Pramona kari oirabano ibema. Ima thoise school da ayam matamda matumta phamduna lei. Kaigumba kandasu matumta wari sabaduna tawe. Thoigi mama leikidra haibasu ai hojikta khangbani. Adune ibema aikhoisu khanaramlibase isuse ahingdasu hugalaga phamduna matumta wari sanaduna lei. Wari sanabagi mawongsu mamaga sanabaduna tawe haina tami. Manenasu manega tuminaba numit khudingi mapaga tuminarabadi kaisu tawde hai. Pinkina aini sum khanjabada mamagi awatba leibana wakhalgi leina oirambasu yai. Mamabu mamangda tatana uba natraga daytime dasu babna magi mamita uba soidana oiramgani. Nisina hoi aisu adonglomda khalibani. Ramona nangdi khanbadani kari tawsige khochikedi amte hek tanade. Yum panaba haibasu manada thawoina hapte. Mamadu kochi ama yauraga hairei. Pinky di mamagi mataududa noklami. Nisina as yareba palemi ma mi mamangshida. Wari ngayak sanaraga Pinky su chatlagi haiduna nisiga wari sanaduna thorai. Pinkina thoigidamak khalaga imagi apambado kharasu khanbibadi phaiye. Nisina ai karimta khaningdre Pinky. Aina tawkiba papasidi thamoi nungda chakliba ningangdaba maidisina isase tumnaba waikhai dri phawa ai koklaroi. Nang
ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯋꯥꯡꯕꯗ ꯇꯟꯖꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯊꯦꯡꯉꯅꯤ ꯄꯤꯡꯀꯤ, ꯅꯪ ꯃꯐꯝꯁꯤꯗ ꯇꯣꯏꯅ ꯂꯥꯛꯀꯅꯨ. ꯃꯤꯅ ꯎꯈ꯭ꯔꯒ ꯅꯪꯒꯤ ꯐꯖꯐꯝ ꯂꯩꯔꯣꯏ. ꯑꯩ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯟꯗꯦ. ꯅꯪꯒꯤ ꯑꯃꯗꯤ ꯊꯣꯏꯒꯤꯗꯃꯛꯅꯤ ꯑꯩꯅ ꯋꯥꯔꯤꯕ. ꯑꯩ ꯉꯁꯤꯁꯨ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ. ꯋꯥ ꯃꯈꯥ ꯇꯥꯗꯅ ꯄꯤꯡꯀꯤꯒꯤ ꯀꯥꯔꯒꯤ ꯊꯣꯡ ꯑꯗꯨ ꯅꯤꯁꯤꯅ ꯍꯥꯡꯗꯣꯔꯛꯏ. ꯄꯦꯟꯗꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯁꯨ ꯄꯥꯎꯈꯣꯡ ꯑꯃ ꯆꯜꯂꯝꯂꯒ ꯄꯤꯡꯀꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯈꯤ. ꯑꯗꯨꯒ ꯁ꯭ꯇꯥꯔꯠ ꯉꯪꯂꯒ ꯊꯧꯈꯤ. ꯋꯥꯈꯜꯅ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯕ ꯆꯟꯗ꯭ꯔ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯅꯕ ꯀꯟꯅ ꯍꯣꯠꯅꯩ. ꯃꯍꯥꯛꯅ ꯍꯦꯛ ꯍꯦꯛ ꯎꯕ ꯅꯨꯄꯤ ꯑꯗꯨ ꯎꯒꯅꯤ ꯈꯟꯗꯨꯅ ꯌꯥꯔꯤꯃꯈꯩ ꯃꯤꯠ ꯄꯥꯡꯊꯣꯛꯇꯦ. ꯑꯗꯨꯕꯨ ꯃꯤꯠ ꯎꯏꯁꯤꯜꯂꯕꯁꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯒꯣꯔꯣꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯌꯦꯠꯄ ꯑꯣꯏꯔꯕꯅꯤ. ꯗꯣꯂꯥꯟ ꯃꯊꯛꯇꯒꯤ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯕ ꯑꯉꯥꯎꯕꯒꯨꯝ ꯆꯣꯡꯊꯈꯤꯕ ꯑꯗꯨ ꯈꯪꯍꯧꯗꯅ ꯆꯟꯗ꯭ꯔ ꯃꯥꯒꯤ ꯃꯃꯥꯏꯗ ꯃꯣꯟꯈꯥꯡꯒꯨꯝꯕ ꯑꯃꯅ ꯅꯝꯁꯤꯜꯂꯛꯄꯗꯧꯅ ꯇꯧꯏ. ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯝꯗꯦ. ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯕꯗ ꯌꯥꯝ ꯋꯥꯅ ꯃꯈꯣꯡ ꯃꯈꯨꯠ ꯀꯥꯎꯗꯨꯅ ꯂꯩꯈꯤ. ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯆꯟꯗ꯭ꯔ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯜꯂꯤ. ꯃꯃꯥꯏ ꯑꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯏ. ꯑꯣ, ꯑꯩ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔ ꯃꯥꯜꯂꯦ. ꯍꯟꯅ ꯌꯦꯡꯗꯅ ꯅꯥꯀꯜꯗꯒꯤ ꯕꯣꯇꯜꯗꯨ ꯂꯥꯝꯃꯤ. ꯏꯁꯤꯡ ꯌꯥꯎꯕꯒꯤ ꯂꯨꯝꯂꯨꯝ ꯂꯥꯎꯔꯕꯁꯨ ꯕꯣꯇꯜ ꯑꯗꯨ ꯍꯥꯡꯗꯣꯛꯑꯒ ꯏꯁꯤꯡ ꯊꯛꯀꯦ ꯇꯧꯕꯗ ꯏꯁꯤꯡ ꯌꯥꯎꯔꯝꯗꯦ. ꯅꯥꯀꯟꯗꯒꯤ ꯒꯣꯔꯣꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄꯅꯤ, ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄꯅꯤ." ꯆꯟꯗ꯭ꯔ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯋꯥꯅ ꯑꯃꯨꯛ ꯈꯥꯡꯈꯤ. ꯒꯨꯂꯤ ꯎꯝꯁꯤꯟꯗꯨꯅ ꯃꯃꯤꯠꯇꯨ ꯀꯟꯅ ꯎꯏꯁꯤꯜꯂꯤ. ꯑꯍꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯋꯥꯅ ꯍꯧꯈ꯭ꯔꯦ. ꯖꯁꯣꯅ ꯌꯦꯛꯄ ꯍꯧꯔꯝꯕ ꯂꯥꯏ ꯑꯗꯨ ꯅꯤꯁꯤꯅ ꯃꯈꯥ ꯁꯝꯊꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯤ. ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯂꯣꯟꯅ ꯌꯦꯛꯆꯈꯤꯕ ꯍꯦꯟꯊꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨ ꯂꯥꯛꯁꯤꯟꯗꯨꯅ ꯖꯁꯣꯅ ꯌꯦꯛꯂꯝꯕ ꯑꯗꯨ ꯊꯋꯥꯏ ꯍꯥꯞꯅꯕ ꯍꯣꯠꯅꯔꯤ. ꯄ꯭ꯔꯃꯣꯗꯅ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯂꯥꯏꯗ ꯌꯦꯛꯇꯅ ꯂꯩꯔꯦ. ꯋꯥꯔꯤ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯦꯅꯦ ꯏꯃꯥ ꯏꯆꯥꯗꯤ." ꯅꯤꯁꯤꯅ, "ꯀꯩ ꯋꯥꯔꯤꯅꯣ ꯏꯃꯥ?" "ꯅꯠꯇꯦ ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯁꯨꯡꯇꯥꯃꯛ ꯇꯥꯔꯔꯣꯏꯗ꯭ꯔꯥ? ꯅꯆꯟꯅꯨꯄꯤꯒꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕꯒꯤꯅ ꯀꯝꯗꯧꯕ? ꯅꯄꯥꯅ ꯅꯆꯟꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯝꯂꯤꯕꯅꯤ." ꯅꯤꯁꯤꯅ, "ꯃꯥꯁꯇꯔꯗꯣ ꯃꯄꯥꯅ ꯇꯝꯅꯤꯡꯉꯦꯌꯦ. JNUꯗ ꯌꯦꯡ ꯇꯥꯔꯦꯗꯅ." "ꯅꯆꯟꯅꯨꯄꯤꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦꯅꯦ. ꯅꯪꯒꯤꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ. ꯑꯩꯁꯨ ꯊꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯍꯦꯗ ꯑꯣꯏꯕ ꯉꯔꯥꯡ ꯂꯥꯛꯑꯝꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯕꯨꯡ ꯃꯄꯥꯎ ꯐꯩꯅꯦ. ꯑꯩꯈꯣꯏ ꯊꯣꯏꯕꯨ ꯂꯨꯅꯁꯨ ꯇꯧꯖꯩ. ꯅꯪꯒꯁꯨ ꯈꯪꯅ ꯆꯥꯟꯅꯔꯛꯑꯦ ꯍꯥꯏꯕꯗꯥꯏꯅꯦ?" "ꯍꯣꯏ, ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ?" ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯂꯥꯏ ꯑꯗꯨ ꯑꯗꯨꯃꯛ ꯌꯦꯛꯂꯤ. "ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯏꯃꯥ ꯍꯦꯛꯇ ꯍꯥꯏꯅꯔꯨꯒꯦꯅꯦꯍꯦ." "ꯁ꯭ꯀꯨꯜ ꯑꯃ ꯄꯨꯔꯤꯕ ꯃꯁꯥ ꯃꯇꯤꯛ ꯆꯥꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯕꯛꯁꯨ ꯇꯧꯗꯕ ꯑꯩꯒꯤꯗꯃꯛ ꯍꯥꯏꯅꯔꯨꯗꯣꯏꯕ? ꯀꯥꯟꯅꯔꯣꯏ ꯏꯃꯥ. ꯇꯊꯤ ꯇꯊꯤ ꯆꯩꯕꯤꯔꯛꯑꯒꯅꯦ ꯏꯀꯥꯏꯔꯒ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ." "ꯇꯥꯅꯤꯡꯗꯦꯅꯦꯍꯦ. ꯀꯩꯗꯧꯕꯒꯤ ꯇꯊꯤ ꯇꯊꯤ ꯆꯩꯔꯛꯇꯣꯏꯕ? ꯅꯃꯥ ꯑꯩꯅ ꯁꯅꯥ ꯂꯤꯛꯐꯥꯡ ꯂꯤꯛꯐꯥꯡ ꯁꯤꯖꯤꯜꯂꯒ ꯃꯨꯛꯇꯅ ꯆꯠꯄꯗ ꯄꯤꯔꯒꯦ ꯄꯤꯔꯒꯦꯅ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯔꯛꯑꯗꯕꯅꯦ." "ꯑꯣ ꯌꯥꯔꯦ, ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯗꯅꯕ ꯆꯠꯄꯤꯔꯨꯔꯅꯣ." "ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ. ꯏꯃꯥꯁꯨ ꯁꯣꯟꯖꯤꯜꯂꯛꯑꯕꯅꯤ. ꯅꯆꯟꯁꯨ ꯅꯤꯡꯉꯣꯜꯅꯤꯅ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯗꯧ ꯅꯠꯇ꯭ꯔꯦ. ꯅꯪꯒꯤ ꯑꯃꯗꯤ ꯏꯁꯨ ꯊꯣꯏꯒꯤꯗꯃꯛ ꯈꯜꯂꯒꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ." "ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯨꯕꯨ ꯏꯃꯥꯁꯨ ꯈꯜꯂꯣ. ꯊꯣꯏꯅ ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯃꯥꯗꯣ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯃꯃꯥꯅꯤ ꯍꯥꯏꯔꯨꯔꯕꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯇꯥꯈꯤꯒꯗꯕ ꯃꯃꯤ ꯑꯗꯣ." "ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕ ꯇꯥꯕꯅꯤꯅꯦ." "ꯃꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯧꯔꯤꯕ ꯊꯣꯏꯗꯣ ꯊꯃꯣꯏ ꯀꯥꯏꯈꯤꯅꯤꯌꯦ." "ꯑꯗꯨꯗꯤ ꯏꯁꯨ ꯑꯁꯦ ꯃꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯍꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ? ꯍꯥ? ꯑꯍꯤꯡꯗ ꯍꯧꯒꯠꯇꯨꯅ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯆꯣꯔꯣꯜ ꯐꯥꯔꯣꯜ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯦ ꯑꯗꯨꯝ ꯂꯩꯍꯜꯂꯁꯦ ꯍꯥꯏꯔꯤꯕꯣꯕ?" "ꯑꯁ ꯏꯃꯥ, ꯑꯩꯅ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯤꯕꯅꯤ. ꯐꯔꯦ, ꯑꯩ ꯃꯇꯝ ꯈꯔ ꯂꯧꯈꯤꯒꯦ. ꯊꯣꯏꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯕꯒꯦ ꯃꯍꯥꯛꯀꯤ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯈꯤꯒꯦ." "ꯂꯧꯅꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯂꯧ. ꯅꯪꯅ ꯈꯣꯏꯗꯥꯖꯕ ꯀꯅꯥꯅꯣ? ꯏꯃꯥꯗ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ. ꯆꯠꯂꯒꯅꯦ ꯉꯥꯡꯅꯔꯨꯒꯦ." "ꯂꯩꯇꯦ ꯑꯝꯇ. ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯑꯩꯈꯣꯏ ꯆꯟꯒꯤꯅꯦ ꯑꯩꯒꯨꯝꯕ ꯅꯌꯥꯅꯨꯄꯥ ꯑꯐꯕ ꯑꯃ ꯐꯪꯍꯟꯕꯤꯌꯨꯅ ꯂꯥꯏ ꯈꯨꯔꯨꯝꯃꯨ, ꯈꯪꯉꯕ?" "ꯈꯪꯖꯗꯦ ꯈꯪꯖꯗꯦ. ꯃꯥꯏ ꯃꯥꯏ ꯑꯄꯥꯝꯕꯅꯤ. ꯃꯇꯤꯛꯇ ꯆꯥꯈꯤꯁꯅꯣ. ꯑꯐꯕ ꯃꯔꯥꯏꯅ ꯂꯥꯛꯆꯅꯤ." ꯃꯃꯥꯗꯨ ꯅꯤꯁꯤꯒꯤ ꯃꯐꯝꯗꯒꯤ ꯑꯁꯥ ꯈꯖꯤꯛꯇꯪ ꯎꯔꯛꯏ. ꯅꯤꯁꯤꯁꯨ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫
ꯌꯦꯛꯂꯤꯕ ꯍꯦꯟꯊꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯗꯨꯅ ꯅꯤꯡꯊꯤꯅ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯊꯝꯂꯤ꯫ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯍꯦꯟꯊꯣꯏꯒꯤ ꯆꯝꯖꯕꯤ ꯃꯇꯧ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯁꯤ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 9, ꯍꯌꯦꯡꯁꯦ ꯊꯣꯏꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤꯀꯣ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯤꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯅꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯍꯦꯟꯊꯣꯏ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯃꯆꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯒ ꯅꯤꯁꯤ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯕꯤ ꯑꯅꯨꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯅꯨꯟꯁꯤꯅ "ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯣ ꯗꯗꯥꯒꯨꯝꯕ ꯃꯥꯜꯂꯛꯑꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯒꯅꯤ." ꯅꯤꯁꯤꯅ "ꯃꯃꯥꯁꯨ ꯐꯖꯔꯤꯁꯤꯗꯤ, ꯃꯃꯥ ꯂꯧꯔꯒꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯗꯣꯏꯅꯤ." "ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ. ꯏꯆꯥꯅꯀꯣ ꯃꯄꯥ ꯃꯁꯛ ꯐꯖꯕꯗꯣ ꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄꯨꯛꯇ ꯑꯗꯨꯝ ꯀꯥꯎꯕꯅꯦ." ꯅꯤꯁꯤ ꯅꯣꯛꯆꯔꯛꯏ꯫ "ꯑꯦ ꯃꯃꯥꯗꯤ ꯎꯅꯤꯡꯉꯦ ꯍꯥꯏꯔꯛꯇ꯭ꯔꯣ?" "ꯍꯥꯏꯌꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯄꯥ ꯍꯥꯟꯅ ꯎꯅꯤꯡꯉꯦ ꯑꯗꯨꯝ ꯍꯥꯏꯕ." "ꯅꯃꯥ ꯅꯆꯥꯗꯤ ꯑꯩ ꯈꯪꯍꯟꯗꯅ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯔꯤꯕ ꯖꯥꯠꯅꯤꯅꯦ. ꯑꯇꯩꯗꯤ ꯀꯔꯤ ꯁꯥꯟꯅꯕ?" "ꯌꯥꯝ ꯁꯥꯟꯅꯩ, ꯍꯩꯗꯣꯛꯄꯤꯔꯣꯏ. ꯑꯩꯈꯣꯏ ꯃꯃꯥꯒ ꯃꯆꯥꯒꯒꯤ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯇꯣꯉꯥꯟꯕ ꯃꯔꯣꯜ ꯂꯩꯕꯅꯦ. ꯅꯈꯣꯏ ꯃꯄꯥꯅ ꯈꯪꯉꯣꯏꯌꯦ." "ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯇꯝꯃꯣꯕ." "ꯑꯗꯨꯔꯣ, ꯄꯄꯥꯅ ꯑꯩ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯥ? ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯕꯤꯒꯗ꯭ꯔꯥ? ꯁꯥꯟꯅꯄꯣꯠ ꯂꯩꯕꯤꯒꯗ꯭ꯔꯥ? ꯄꯄꯥ ꯃꯁꯛ ꯐꯖꯕ꯭ꯔꯥ? ꯌꯥꯝ ꯍꯪꯕꯅꯦ." "ꯇꯧꯅꯤꯌꯦ. ꯃꯌꯥꯝꯗꯒꯤ ꯏꯆꯥ ꯊꯣꯏꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯅꯤ. ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯂꯩꯕꯤꯅꯤ." ꯑꯅꯨꯟꯁꯤꯒꯤ ꯃꯕꯨꯛꯇ ꯃꯈꯨꯠ ꯑꯗꯨ ꯊꯝꯂꯗꯨꯅ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯤꯁꯤꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯖꯔꯗꯨꯅ ꯑꯅꯨꯟꯁꯤꯁꯨ ꯄꯣꯊꯥꯖꯔꯤ꯫ ꯅꯤꯁꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯅꯤꯁꯤꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯆꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯁꯤ ꯎꯕꯗ ꯑꯅꯨꯟꯁꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ꯫ ꯑꯅꯨꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯤꯁꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯅꯥꯜꯂꯤ, ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯑꯍꯤꯡꯅ ꯏꯆꯤꯛ ꯑꯁꯨꯝ ꯍꯨꯜꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯔꯣꯛ ꯆꯠꯄꯒꯤ ꯏꯍꯨꯟ ꯐꯥꯎꯔꯝꯃꯤ ꯅꯤꯁꯤ꯫ ꯋꯥꯈꯜꯅꯔ ꯑꯁꯦꯡꯕꯔ ꯈꯪꯅꯤꯡꯗꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛꯁꯨ ꯇꯥꯏ꯫ ꯃꯤꯑꯣꯏ ꯑꯃꯅ ꯁ꯭ꯇꯦꯌꯔ ꯀꯨꯝꯊꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯅꯤꯁꯤ ꯃꯆꯥꯕꯨ ꯐꯩꯖꯨꯞ ꯁꯨꯞꯆꯟꯕꯤꯔꯝꯂꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀꯥ ꯂꯥꯏ ꯌꯦꯛꯐꯝ ꯑꯗꯨꯗ ꯇꯣꯔꯆ ꯊꯥꯜꯂꯒ ꯆꯪꯂꯛꯏ꯫ ꯃꯄꯨꯡ ꯐꯥꯅ ꯌꯦꯛꯄ ꯂꯣꯏꯁꯤꯜꯂꯕ ꯍꯦꯟꯊꯣꯏꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯃꯐꯝ ꯈꯖꯤꯛꯇꯪ ꯂꯦꯡꯕꯒꯨꯝ ꯇꯧꯅ ꯐꯥꯎꯔꯝꯃꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯍꯦꯛ ꯌꯦꯡꯒꯦ ꯇꯧꯕꯒ ꯘꯝ ꯂꯥꯎꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯅꯤꯁꯤ ꯀꯥꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯠ ꯁꯤꯠꯆꯤꯜꯂꯛꯄ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯂꯦꯡꯉꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯘꯝ ꯂꯥꯎꯅ ꯑꯃꯨꯛ ꯂꯣꯟꯖꯤꯟꯈꯤ ꯃꯁꯥ ꯃꯊꯟꯇ꯫ "ꯑꯩꯈꯣꯏ ꯆꯟꯁꯤꯗꯤꯕ ꯊꯣꯡ ꯂꯣꯟꯕ ꯀꯥꯎꯅꯤꯀꯣ ꯍꯥꯏꯅ ꯑꯗꯨꯝ ꯀꯥꯎꯋꯦꯕꯁꯦ." ꯉꯁꯥꯏꯈꯩ ꯅꯤꯁꯤꯒꯤ ꯃꯁꯥꯗ ꯐꯥꯎꯔꯝꯕꯁꯤꯡ ꯑꯗꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯕꯒꯤꯅꯤ ꯈꯟꯗꯨꯅ ꯊꯣꯡ ꯄꯨꯅꯥꯗꯨ ꯊꯥꯔꯝꯂꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯇꯨꯝꯕ ꯂꯥꯛꯈꯤ꯫ ꯃꯕꯣꯛꯅ ꯍꯦꯟꯊꯣꯏꯒꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯐꯖꯅ ꯁꯦꯝꯕꯤꯔꯗꯨꯅ ꯊꯤꯟꯗꯣꯛꯄꯤꯔꯛꯏ꯫ "ꯊꯣꯏ, ꯂꯥꯛꯑꯣ, ꯕꯣꯕꯣꯛꯇꯅꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯝꯃꯨ." ꯃꯆꯥ ꯁ꯭ꯀꯨꯜ ꯊꯤꯟꯅꯕꯒꯤꯗꯃꯛꯇ ꯅꯤꯁꯤꯁꯨ ꯊꯣꯔꯛꯏ꯫ ꯍꯦꯟꯊꯣꯏꯅ "ꯕꯣꯕꯣꯛ, ꯕꯥꯏ." ꯕ꯭ꯔꯍ꯭ꯃꯣꯅ "ꯆꯣ ꯕꯥꯏ ꯕꯥꯏ. ꯍꯣꯔꯦꯟꯅꯦ ꯃꯁꯨꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯊꯅꯝꯗꯣꯏꯅꯤ." ꯅꯤꯁꯤ ꯃꯆꯥ ꯍꯦꯟꯊꯣꯏꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯜꯂꯝꯃꯤ꯫ ꯃꯄꯥꯗ ꯃꯈꯨꯠ ꯍꯥꯏꯔꯝꯂꯒ ꯍꯔꯥꯎꯅ ꯆꯪꯈꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯅꯤꯁꯤ ꯈꯣꯌꯥꯊꯣꯡꯂꯣꯝꯗ ꯊꯧꯔꯛꯈꯤ꯫ "ꯍꯦꯟꯊꯣꯏ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯗꯨꯗ ꯑꯩ ꯆꯪꯈꯤꯗ꯭ꯔꯥ? ꯑꯕꯣꯛ ꯑꯃꯗꯤ ꯄꯥꯕꯨꯡ ꯕꯤꯃꯣꯜꯅ ꯑꯩꯕꯨ ꯀꯔꯤꯒꯨꯝꯕ ꯋꯥꯔꯧꯔꯝꯂꯕꯗꯤ? ꯑꯩꯒ ꯃꯈꯣꯏꯒ ꯀꯔꯤ ꯊꯣꯛꯅꯈꯤꯕꯒꯦ?" ꯅꯤꯁꯤ ꯈꯟꯅ ꯍꯦꯟꯊꯣꯏ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯆꯪꯐꯝ ꯃꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯔꯤꯕ ꯍꯦꯟꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯆꯦꯛꯀꯤ ꯁꯥꯕ ꯍꯧꯒꯠꯇ ꯉꯥꯏꯔꯤꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯈꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯤ ꯀꯧꯏ꯫ ꯅꯤꯁꯤꯅ "ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯕꯤꯕꯒꯦ?" ꯑꯍꯟ ꯃꯤꯌꯥꯏ ꯈꯔ ꯑꯣꯏꯔꯞ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯇꯨꯅ "ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯨꯡꯉꯣ?" ꯅꯤꯁꯤꯅ "ꯈꯨꯔꯥ, ꯌꯨꯝꯁꯤꯕꯨ ꯄꯥꯕꯨꯡ ꯕꯤꯃꯣꯜ ꯍꯣꯏꯒꯤ ꯄꯥꯕꯨꯡꯕꯨ ꯂꯩꯈꯤꯕ꯭ꯔꯣ?" ꯑꯍꯜ ꯑꯗꯨꯅ "ꯌꯨꯝꯁꯤꯗ ꯕꯤꯃꯣꯜ ꯀꯧꯕꯗꯤ ꯂꯩꯇꯦꯅ. ꯌꯨꯝ ꯑꯣꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯏꯕꯨꯡꯉꯣ. ꯌꯨꯝꯁꯤꯗ ꯕꯤꯃꯣꯜ ꯀꯧꯕ ꯂꯩꯇꯦ. ꯆꯠꯂꯣ." ꯅꯤꯁꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯈꯟꯖꯥꯟꯅꯔꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯊꯣꯔꯛꯏ꯫
ꯑꯗꯨꯕꯨ ꯃꯥ ꯈꯪꯏ ꯌꯨꯝ ꯑꯣꯟꯅꯅ ꯆꯪꯉꯨꯗꯦ ꯍꯥꯏꯕ꯫ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯅ ꯂꯨꯅ ꯈꯟꯖꯈꯤꯕ ꯃꯕꯣꯛ ꯁꯅꯥꯕꯦꯝ ꯑꯃꯗꯤ ꯍꯦꯟꯊꯣꯏꯒꯤ ꯃꯄꯥ ꯕꯤꯃꯣꯜ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯥꯎꯈꯣꯡ ꯑꯣꯏꯍꯧꯈꯤ꯫ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡ ꯀꯅꯥꯁꯨ ꯆꯠꯅꯗ꯭ꯔꯕ ꯄꯣꯡ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯈꯤ꯫ ꯃꯤꯌꯥꯝꯅ ꯍꯪꯒꯣꯏꯅꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯊꯥꯡꯉꯝꯗ꯭ꯔꯕ ꯃꯈꯣꯡ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯊꯥꯡꯉꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯅꯤꯁꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯉꯨꯏ, ꯃꯤ ꯂꯩꯕꯒꯤ ꯃꯅꯤꯜ ꯈꯖꯤꯛ ꯐꯥꯎꯕ ꯐꯥꯎꯗꯦ꯫ ꯅꯤꯁꯤꯅ ꯄꯥꯏꯔꯛꯂꯤꯕ ꯂꯩ ꯆꯕꯨꯜ ꯑꯗꯨ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯂꯤꯅ ꯁꯥꯕ ꯂꯩ ꯍꯥꯞꯅꯕ ꯊꯝꯐꯝ ꯑꯗꯨꯗ ꯊꯝꯃꯤ꯫ ꯉꯁꯤꯁꯦ ꯅꯪꯒꯤ ꯅꯄꯣꯛ ꯅꯨꯃꯤꯠꯅꯤ ꯊꯣꯏ꯫ ꯑꯩꯅ ꯅꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯀꯥꯎꯗꯤꯌꯦ꯫ ꯀꯔꯤꯒꯤꯅꯣ ꯉꯁꯤꯅ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯤꯕ? ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ ꯊꯣꯏ? ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯗꯤ ꯉꯁꯤꯁꯨ ꯂꯦꯡꯗꯅ ꯂꯩꯔꯤꯌꯦ꯫ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯦꯟꯊꯣꯏꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯤꯁꯤ꯫ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯦꯟꯊꯣꯏꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯤꯁꯤ꯫ ꯃꯍꯥꯛꯀꯤ ꯄꯥꯎꯗꯝ ꯑꯗꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯔꯣꯏ ꯈꯜꯂꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯣꯡ ꯑꯗꯨ ꯍꯦꯛ ꯊꯥꯡꯕ ꯍꯧꯔꯛꯄꯒ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯍꯥꯛꯄꯨ ꯅꯤꯁꯤ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯑꯗꯣꯝꯂꯣꯝꯗ ꯌꯦꯡꯂꯛꯄꯗ ꯅꯤꯁꯤꯒꯤ ꯃꯃꯥꯡꯗ ꯍꯦꯟꯊꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯁꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯑꯀꯤꯕ ꯑꯃꯁꯨꯡ ꯑꯉꯛꯄ ꯑꯅꯤ ꯄꯨꯟꯁꯤꯟꯈꯤꯕꯅ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯍꯦꯟꯊꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯍꯦꯟꯊꯣꯏ ꯅꯤꯁꯤꯅ ꯌꯦꯛꯄ ꯂꯣꯏꯈ꯭ꯔꯕ ꯂꯥꯏ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯁꯦꯠꯂꯤꯕ ꯃꯧ ꯑꯅꯧꯕꯤꯒꯤ ꯃꯣꯏꯔꯥꯡ ꯐꯤ ꯆꯟꯕ ꯐꯤꯖꯣꯜ, ꯄꯨꯟꯈꯠꯂꯤꯕ ꯁꯝꯕꯨꯜ, ꯂꯥꯏꯕꯛꯀꯤ ꯆꯟꯗꯟ, ꯂꯥꯏ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨꯅꯤ꯫ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯤꯁꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯍꯦꯟꯊꯣꯏ꯫ ꯅꯤꯁꯤ ꯈꯣꯡꯐꯝ ꯂꯦꯡꯗꯦ꯫ ꯉꯝꯈꯩ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕꯒꯤ ꯁꯛꯂꯣꯟꯗ ꯍꯦꯟꯊꯣꯏ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯇꯨꯅ ꯅꯤꯁꯤꯒꯤ ꯃꯃꯥꯏꯗ ꯅꯥꯜꯂꯤ꯫ ꯈꯪꯍꯧꯗꯅ ꯅꯤꯁꯤꯕꯨ ꯀꯣꯟꯁꯤꯟꯖꯗꯨꯅ ꯍꯦꯟꯊꯣꯏꯒꯤ ꯃꯤꯠꯂꯨꯗꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯅꯤꯁꯤꯒꯤ ꯃꯊꯥꯅꯨꯡꯗ ꯂꯩꯖꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯛꯏ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯅꯤꯁꯤꯗꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅ ꯊꯨꯝꯍꯠꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤꯕ ꯑꯗꯨ ꯃꯥꯡꯈꯤ꯫ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯊꯥꯅꯨꯡꯗ ꯂꯩꯖꯔꯤꯕ ꯍꯦꯟꯊꯣꯏꯕꯨ ꯆꯦꯠꯅ ꯑꯃꯨꯛꯇꯪ ꯀꯣꯟꯁꯤꯟꯖꯔꯛꯏ꯫ ꯅꯤꯁꯤꯅ "ꯊꯣꯏ, ꯁꯦ ꯀꯞꯀꯅꯨ꯫ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯖꯍꯜꯂꯣ꯫ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯅꯤ ꯀꯥꯏꯅꯈ꯭ꯔꯕꯤ ꯅꯪꯕꯨ ꯃꯇꯧ ꯀꯔꯝꯅ?" ꯀꯣꯜꯂꯝꯕ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯦꯟꯊꯣꯏꯅ ꯅꯤꯁꯤꯒꯤ ꯃꯃꯤꯠꯇ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯊꯣꯏꯅ "ꯊꯥꯖꯔꯣꯏ, ꯊꯥꯖꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯅꯤꯁꯤ, ꯑꯩ ꯁꯤꯔꯨꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯄꯣꯛꯍꯟꯕꯤꯔꯦ." ꯅꯤꯁꯤꯅ "ꯃꯇꯧ ꯀꯔꯝꯅ?" "ꯑꯩꯒꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯊꯧꯗꯥꯡ ꯑꯃ ꯂꯩꯕꯅ ꯍꯛꯆꯥꯡꯗꯒꯤ ꯈꯥꯏꯗꯣꯛꯂꯕ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯤꯑꯣꯏꯕꯒꯤ ꯃꯤꯔꯛꯇ ꯇꯤꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯅꯣꯡꯃ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯃꯔꯨꯞ ꯖꯁꯣꯅ ꯌꯦꯛꯄ ꯍꯧꯔꯝꯂꯕ ꯑꯩꯒꯤ ꯂꯥꯏ ꯑꯃ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯃꯤꯑꯣꯏꯕ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯍꯛꯆꯥꯡ ꯍꯥꯟꯅ ꯁꯦꯝꯃꯤ, ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯋꯥꯏ ꯍꯥꯞꯄꯤ꯫ ꯂꯥꯏ ꯑꯗꯨꯒ ꯑꯩꯒ ꯑꯩꯒꯤ ꯏꯊꯦꯡꯒ ꯇꯤꯟꯅꯈꯤꯕꯅꯤ꯫ ꯂꯥꯏ ꯑꯗꯣ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯂꯥꯏ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯌꯦꯛꯄ ꯂꯣꯏꯁꯤꯟꯕꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯁꯦꯝꯕ ꯂꯣꯏꯕ ꯄꯥꯡꯀꯛꯅꯤ꯫ ꯅꯍꯥꯛꯅ ꯌꯦꯛꯄ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯑꯩꯒꯤ ꯂꯥꯏ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯊꯋꯥꯏꯅ ꯉꯁꯤ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯪꯗꯨꯅ ꯑꯩꯕꯨ ꯊꯋꯥꯏ ꯄꯥꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ." ꯍꯦꯟꯊꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯅꯤꯁꯤ ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯁꯤ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 9, ꯍꯌꯦꯡꯁꯦ ꯊꯣꯏꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤꯀꯣ꯫ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇ ꯅꯤꯁꯤꯒꯤ ꯃꯆꯤꯟꯗ ꯁꯣꯟꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗ ꯃꯍꯥꯛꯀꯤ ꯊꯪꯅꯕ ꯀꯥꯗ ꯃꯤꯑꯣꯏ ꯑꯃ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕ, ꯁ꯭ꯇꯦꯌꯔꯗ ꯀꯨꯝꯊꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯤꯁꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯍꯥꯛꯀꯤ ꯃꯆꯟꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯅꯤꯀꯤꯅ "ꯑꯩ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯦ ꯍꯥꯏꯕ ꯇꯥꯃꯣ꯫ ꯃꯤꯅ ꯍꯥꯏꯁꯦ ꯌꯥꯝ ꯊꯥꯖꯗꯕ ꯃꯥꯜꯂꯦ." ꯅꯤꯁꯤꯅ "ꯂꯣꯟꯁꯤꯜꯂꯝꯂꯒꯕꯨ ꯑꯍꯤꯡꯗꯨꯗ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯒꯝꯒꯥ ꯒꯝꯒꯥ ꯇꯧꯔꯛꯈꯤꯗ꯭ꯔꯣ?" "ꯑꯩ ꯇꯤꯚꯤ ꯌꯦꯡ ꯂꯣꯏꯔꯒ ꯂꯣꯟꯁꯤꯜꯂꯝꯃꯤꯀꯣ ꯇꯥꯃꯣ, ꯏꯃꯥꯗ ꯍꯪꯉꯣ." ꯄ꯭ꯔꯃꯣꯗꯅ "ꯑꯩꯗꯤ ꯉꯟꯇꯥꯅ ꯐꯃꯨꯡ ꯆꯪꯖꯔꯗꯨꯕꯨ ꯍꯩ ꯆꯟ, ꯅꯌꯥꯝꯕꯅ ꯍꯥꯏꯁꯦ ꯆꯨꯝꯃꯝꯃꯅꯤ, ꯅꯪꯅ ꯀꯥꯎꯕ ꯑꯣꯏꯔꯤꯅꯤ." ꯊꯣꯡ ꯑꯗꯨ ꯅꯤꯁꯤꯒꯤ ꯃꯆꯟꯅꯨꯄꯤꯅ ꯂꯣꯟꯁꯤꯜꯂꯝꯂꯕꯁꯨ ꯍꯦꯟꯊꯣꯏꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯜ ꯊꯣꯛꯈꯤꯕꯅꯤ꯫
Nisi asengba achumba du hojikte Henthoi gi wari du taraga khanglakhi. Asengba achumba gi damak Henthoi gi mapok numit asida ayekpa lai aduda maki thawaina tin kiduna lai adu thawai panba misak ama oirakkibani. Numit asi natana atopa numit amada kaidawnungda oithokningai tanja leite. Nisina mangumlab thawdo asya kanagi mafamdadi babna sajinba oina khankini thajaba ngamloi. Fare ado nagi pangthokadaba waliba thawdang ado karino hayo. Henthoina ai makhoibu ikhutmangna haduna laman khungani. Mioibadi lairadana safabugi pukchel chenba makhoidi malemsida hingna thamloidabani. Makhoina aigi nusibabu ifamdagi munbikipane aduga ibusu. Henthoi ningamdana thawdok adubu ningsingduna mamittagi mapi sintharakduna kablai. Ibusu makhoina. Nisina Thoi engona sengna hayo. Nangamadi nangna thamoi sengna nusijakiba aigi marubja sobu minungsi leitana hatpikiba misak adu kanano. Henthoi awaba wari adubu tamthokpa ngamdana kabli. Manakta ningsi changsilakduna Henthoi gi khajaida sintharakliba pirang adubu taithokpi. Nisina se Thoi wari do ingonda tamo.